Central Government na Atoppa State Singda yengliba meetyeng adugumna Manipur Dasu yengbiramba tarabadi ngasi Thokliba Laan Asi Thoklamdabasu Yai haina Poirei Leimarol Meira Paibi Apunba Manipur PLMPAM ge President Soraisham Memcha na pendaba wapham phongdorakli wapham asi ngasi PLMPAM na sinduna ima kombi Leikhidabagi kunmathoi suba kumonge ningsing thoram oina lamphel sana kaithel da leiba leikhidrabigi yatafamda pangthokpa thoramda mahakna phongdokhibani ima kombigi mafamda haikat leikat tamduna pangthokhiba thoram aduga mari leinana memchana hai lamdam asida tamthirabalo afasfa thamjilaktuna miyot mine kaya chatharakpa matamda leikhidrabi ima kombina madugi mayokta thauna fana thengnakhe ima asina pamjaramba Thabak Thoram kaya ngasi su Poirei na khuding induna chatli Manipur kandaba yade haiduna thengnakhiba ima kombigi wakhalon adu ngasi gi mirolna matam pumbada ningshingduna leiri haujik paliba lengak asi ngasi di miyamgi punsi amadi lanthum ngakpa ngamdraba haibadu oire leibak semli hairaga micham kayagi punsi manghaliba asibu leibak semba kaubara haina memchana makhatana hanglakli Logi loya da khulya chari bai cha jibo tum na hachala e ima na roma thodang do akhoi gamlaba ima gi thodang akhoi ju yagani akhoi ngasi lejari ba Manipur da ima gi bacha bachu le hori ba koi da ngasi ima la taw ba thabapu Manipur mutpa ya roi Manipur da akhoi gi buai da chala ba chuya ya roi anu ji aduna moina ji tawdara akhoi bu moi government na akhoi gi Manipur government leibak chebi da tum na hatoga mi lai traga buai gi kala gi leibak do buai chebi leibak che ai suya ya dingde imana tawma matam kudi bakta akhoi bu kalakpa macha ji bu imana kalakpa Manipur bu pa ya roi da lepa ma ima ko bi da tawba thawda ngasi jo Poirei da tawgingani Amaromda Thoram Aduga Mari Lainana PLAMPM ge General Secretary TH Apabina Haikibada Aikoi Pumna Maki Luchingbi Ima Kombi Leikhidabagi Chahi Kunmathoi Shuba Kumon Lakpaga Iroinana Imagi Mafamda Ikai Kumnaba Uchari Leikhidrabi Imagi Leibak Nungsibagi Wakalon Adu Ngasisu Matam Pumbada Ningshingli Central Government ki Proxy War na Ngasidi Manipur Mai Chakli Aikhoigi Luchingba Kayana Center gi Yaka Yengduna Leiri Asigumba Fibam Asida Aikhoigi Luchingba Kayana Resignation Tawbagi Drama Amuk Sanari Chahi Lising Kayagi Puwari Lejaba Lamdam Asida Machet Tahannaba Honariba Asida Aikhoi Pumnamak Amata Oina Ima Kombina Pamjaramba Wakhalon Adu Mapung Phahannaba Honaminasi haina mahakna makhatana appeal tawkhe Welfare Association Kanglei Paki President Reng Songak Koireng Yauna Pangthokiba Thoram Aduda Soraisham Memchana Meira Chukhatpaga Loinana Leikhidrabi Ima Kombi ge Yatafamda Leishu Katuna Ikai Khumnaba Uthe Lisingam Zapan Marfuda Iram Damsida Manipur da Armed Forces Special Power Act Thamdadana Miot Minam Yama Sathakanda Pagraga Tiba Kangdaba Nupi Angangi is a Tem Sangnadana Mayang Sipai Singna, Makalam Kakayagi, Saiteng Piva. Ngasi bak was haina iba pun si the lily by Isamayama, Puna Maxim Yengjarakan the Ima Kombina. Manipur Miam, Nupi Miam Galoniana, Akan Ihokea Sagatuna, Tingaduna Laki. Aduga Ngasi Maxu Imana, Kudang by the Tok Piram Bangasiki Lady Poirei, Akogi Imana Happy and Batanado, Akoita Hande.